Manipur Police na chathakiba special operation da Pambei na luchingba Unlf ki cadre mari yamlaba khusukulai kayaga konana fagat pangamkhrai. Lamsang area da khusukulai lalonbagi thabak chathare haibagi akangnaba pau fangbadagi Manipur Police na ngarang Lamsang Police Station ki manung chanalaiba Lamdeng da special operation adu chathakibani. Operation aduda Pambei na luchingba Unlf ki active cadre ni haiba mayang Imphal kokchaktagi Haisnam Thomas chahi kunmapan masong Lamsang haibong pokpi mayai leikaidagi Arambam Tomtom kauba miyoi ani fagatki. Makhoi anidagi insas LMG ama insas LMG gi magazine ahum amasong live round tara mari fagat pangamki. Operation asi chatharingai manungda cadre ani asigi kanglup amana security force tamna nongmai kapsilakpadagi security force singnasu handuna nongmai kapnaki. Tungda nongmai kapsilakpa kangbu aduda yauba ningthauzam Racket samasong chingakham Mahesh kauba cadre anisu fagat pangamki hairi. Fagalaba cadre sing adudi wahang pahong taubada makhoi sing asi Pambei na luchingba Unlf ki self-sal Lance Corporal Naurem Bizoy alias Machagi instruction makada khusukulai lalonbagi thabak chathabani haiba khangbangamki. Operation makha chathaboy na Manipur Police, Assam Rifles amasung CRPF ki apunba team amana Lamdeng da laiba Pambei na luchingba Unlf ki unauthorized scam ta cordon and search operation taubada punna khulai kunmapan fagat pangamki. Khulai sing adugi manungda AK series rifle, AM series rifle, pistol amasong atopa firearms sing yauri. Loinana security force ki apunba team asina ngarang makhata na operation chathabada khulai kuntra nipa namaga fagat pangamki. Khulai sing adugi manungda AK series rifle, AM series rifle, sniffer rifle, carbine, shotgun, mortar, RPG-7 launcher, anti-drone jammer amade pokhaiba yaba pochak sing yauri. Fagalaba khusukulai sing adu Imphal West ki SP officer Paumi singi mamangda puthoktuna utki. Hiram asiga mari leinana SP ki conference hall da pangthokiba ifam amada SP Ketrimayum Sivakantana police agi loot tawkiba madi illegal oiba khulai paisin basingna manang nangpa police station da pau fawiduna khulai sing pikhalaknaba na laming tapna police na honariba sida miyamna so cooperation PPU haina so appeal tawrakli. Ngarang si input ama phangdagi hai tare Lamdeng gi jaga swaida khulai paiba kangu ma koi looted arms and ammunition police security force gi loot tawgi badum ba arms ammunition yon gani hai ba paw ma phangbadagi Manipur police ki team ama changaga mafam da special operation ama operation tawdu da miyoi ani khak phai adama koi si phabagi nga ki process tawring manung da koi gi lakmina bani haina khanba miyoi kharana security hojiki leiba koi gi police ki team da nongoi kapsilakbadagi nakan ni makta nga ki nongoi kapna ba thoki incident siga mari lenana koina thai nongoi kap jawriba miyoi ani masu ngarang phare haiba phariba miyoi mari singsi Unlf Pambei gi kadar ngantani praja sing da su sinau sing leiba mam sing haijaning badi kamaina illegal oiba weapon aduga looted oiba weapon singsi sigumba leiba gi pot leitara gadi anakpa police station singda or khangna chana police officer singda atam chana pau pibiraga madu singdu sinabigi thabak tawbiu maduna taba taragadi ain ge consequences mayam ma thengnaba tabani.